अहमद मरुब पाउ थमजरे चुरचानपुर के हेंगलेप लेरिबा मणिपुर माउंटेनियरिंग इंस्टीट्यूट के नौना साबा लोइरबा इको लॉज मापन ngasi डिप्यूटी चीफ मिनिस्टर वाई जयकुमार ना हांगदोखरे कैथेल फंबी सिंगना नोमगे सिंथा लेपतुना खुंजंग चंगसिनख्रे पुलिस का साउंड मुकनख्रे किलोमीटर तरेट सांगबा क्वाथा की लंबी सेंबीदबगी मायोक्ता इम्फाल मोरे लंबी थुंबा यावना खुंजंग कया संगसिलकदौरे अमदे जेनिम्स की डॉक्टर सिंगना मास कैजुअल लिप लौबगा लोइनना हॉस्पिटल कैंपस मनुंगदा वाकत मिफम सथखरे खुरुमजरे टाइम्स ऑफ मणिपुर न्यूज येंबिरो पुनमपु खुमनथेम जेंटल तराम नोक्चरी हजु मियाम द पाउशन दोन पिजरे मणिपुर माउंटेनियरिंग एंड ट्रैकिंग एसोसिएशन की मिटिंग मखादा लेरिवा लमदम असिगे अमत ngaireba मणिपुर माउंटेनियरिंग इंस्टीट्यूट लिंखतखिबगे 39 सुबा फाउंडेशन देंगसी चुरचानपुर डिस्ट्रिक्ट के हेंगलेप सब डिवीजन की मनुंग सेना लेरिवा लमदान द लेरिवा इंस्टीट्यूट असिगे कॉम्प्लेक्स ता पांगथोखरे फाउंडेशन डे अदुगी थोरम अदुगा लोइनना कॉम्प्लेक्स असिदा नौना सावा इको लॉज मापन अमसु मियामगी दमक मणिपुर की डिप्यूटी चीफ मिनिस्टर वाई जयकुमार ना हांगदोखे ngasiगी मणिपुर माउंटेनियरिंग इंस्टीट्यूट के फाउंडेशन डे अमदी इको लॉज मापन हांगदोकपगी थोरम अदुदा मणिपुर की डिप्यूटी चीफ मिनिस्टर वाई जयकुमार मणिपुर माउंटेनियरिंग एंड ट्रैकिंग एसोसिएशन की प्रेसिडेंट विजय कक्सिंग ताबमना अथोइबा मिथुंगनेन सिंह ओइना सरुक याखे थोरम अदुगी वारोलदा डिप्यूटी चीफ मिनिस्टर वाई जयकुमार ना हौजिकी मतमदा टूरिज्म ना लमदम अमगी इकोनॉमी हेंगतहनबगी मरु ओइबा इंडस्ट्री अमा ओइरकले मसिगी मनुंगदा असौबा सिटी सिंगददी टूरिस्ट सिंगदी एडवेंचर टूरिज्म दना हेना मियेंग चंगनरकलिबनी मसिगुंबा मतम असिदा मणिपुर माउंटेनियरिंग एंड ट्रैकिंग एसोसिएशन ना लमदम असिदा एडवेंचर टूरिज्म गे लमदा असौबा इनोट अमा पिरिबा असि थागतबा ngamde haiba wafam phongdokhe वर्ल्ड की टूरिज्म की ट्रेंड वन ऑफ द मैम ना टूरिज्म इस लापसे टूरिज्म इनफैक्ट इज वन ऑफ द मोस्ट पावरफुल इंडस्ट्री नसी की पृथ्वी की इकोनॉमी हम फैसिलिटी अदो लाइव टूरिज्म टूरिस्ट लाइव सिंह मोय पाबसी कइनो हारगदी यामना लाइसी सिटी बेस्ड द सिटी ड्वेलर्स का कोइन तौनिना लागा मणिपुर गोबद लाका से मोय लेबसी पेगी कनोगी होटल अच्छो लेरिबा पेगी कनसिंग कनो सिटी मनुंग लेरिबा वेरियस काइंड ऑफ कनसिंग लेरिगा कनसिंग मणिपुर से जोइन नदी मोयना पासी मालेम की अमत ngaireba nupi singtana famba मणिपुर की इमा कैथेल के अहुम सक्तम कलहौसी लैंगाक अमदी आईएमसी ना पुवारी का सागोनरकलबा कैथेल अहुम की सक्तम मुथतप यारोय हाइबा दाबी ग लोइनना ngasi ख्वारंबन इमा कैथेल अहुम की इमा सिंगना नोंमगी सिंथा लेपतुना कैथेल अनि की कारकता वाकन मिफम सथखरे वाकत मिफम अदुगमई लेना ख्वारंबन इमा कैथेल सिनफम अमद सक्तम कनबलुक की सेक्रेटरी थिंगुजम ओंबी रानी देवी ने हाइखिबदा इमा कैथेल अहुम असिगी इतिहास का सागोनरकलबा नुपी सिंखक्तगी कैथेल नि हाइना वाहिददी थाक वांग थंबिरगसु कैथेल असिगी कैथेल फिल्म असिदा पालिबा लेंगाक असिना हन्ना येंबिदना लेरी मी सिनख्रबा इम्फाल कैथेल असिदा मसिदी स्टेट बेंडर सिंह फंबगी सांग असुकी मतिक वांखलकली मसिना लंबी अमदी कैथेल अनिगी मरक्ता खेनबा लेहनद्रे मथंग सही जनवरी 10 फाउगी मनुंगदा लेंगाक असिना कैथेल अहुम असिगी सब चाब सना कांगलोल अमा सेंबिद्रबदी मथंगी नुमितगी बेंडर लाइसेंसिंग सरेंडर तोबग लोयना लंबीदा थोक्तुना कोखों फंबगी खोंजंग संगसिलगनी हाइकी अखोइना हारबो मतमदसु अखोइसे कैथेल लाइसेंस बारे फंबा अखोइसी यामना मिनुंगसी खंगदबा अखोइ खक्तै ओइनिंगबा अदै प्रजासिंगना जो अखोइ खक्तै ओइनिंगबा तहनबा अदगी म्युनिसिपालिटी होजिंग मफम चाबा चादबा सुलै लेतना अखोइ ओवरब्रिज सिल्लबा लंबी सिदाजु पार्किंग पिछले फोर व्हीलर मैम की पार्किंग हम पिछले पार्किंग की मथक फमजले गाड़ी अमखक चटपै लंबी बाव लेतबा सिगुम मैम जे अखोइ हंजन हारबाव यारक्तबनिना अखोइसु उपाय लेक्तबनिना अखोइ कैथेल अहुम जे फमीबा अखोइ लाइसेंस पाइबा अखोइ खुदिमक्से गवर्नमेंट अखोइना गवर्नमेंट डेडलाइन अम थाजरीबा जनवरी तांग 10 सिबाव की मंगदा गवर्नमेंट मार्केट के बा अकंगनबा नियम सेंबिरगा मार्केट सिंजे की फिबम फगनबा होनबिद्रगदी अखोइ कैथेल अहुम जे टैक्सीगा फमीबा अखोइ मी 5,9,5 सिगी पाइबा कार सिंजे गवर्नमेंट सरेंडर तौबगा लोइनना अखोइ खुदिमक लंबी थोगा फमनेबा अखोइ लोइनबक कार टैक्सी रोय कार सरेंडर तौथोनी अदुगा लंबी का कैथेल के खेनबा लेत्रमना अखोइसु लंबी थोगा फमनी मसीदा थोलकबा फबदगी दायित्व खुदिमक तो गवर्नमेंट अमदी आईएमसी मैलिनबा डिपार्टमेंट खुदिमकना पुबियो हाइबा वाफमसे आई मियामदा थमजरी खोंजंग अदु सौक याखिबे ख्वारंबन नुपी कैथेल संगत सागत लुके प्रेसिडेंट
mayang namam ongbi RK Radeshana na haikibada pithibida ani suna leitraba nupi singkhakti oiba ima kaithel asigi saktam masidi nongwi masak kaitharakli maikai kayadagi bazar asidi sel tana bidamak thomjilakpana footpath amasung street vendor singda kaithel phambigi sang wangkhalakpana kaithel ahum asigi saktam nongwi kaitharakpani haiki phane amda akoina haye haibedungai sarkar da makoina taba leite aduna tawdabu haujiki lairiba kainosi khairaman baza khairaman kaithel ahumni di haraga kaithel tara thokhreba tasena abda saruk tara thobagi saruk nipan di tari ti moini hen greba aduna asigum nong ising chaudong hengalakpanina kaithel je nongba khulang khang kaudrabna koi khaiden mulakpa tare haujikse maram aduna sarkarna masi athuma matanda mieng changbidana phamiba mapana chaiba mayam sigisu haibadi karino ma sinbiraga systematic ma sin tawira kanda moibusu mafam jana phaman biro akoi khaidel ahum ji hingan biu akoi asuki machik posik chachi wale aduna khaidel ahum ji hingan bachi akoi na pami Nakalamorom da numijung matung pung ani khara helakpa dwaida khongjang changsin khiwa kaithel fambi ima singna lengak na sabsaba firep lo haiba dabi tawduna Chief Minister Banglo tamna memorandum pisanba kongchat ama lakhe maduda kanglagi nongchup thangba hojang mamangda masing yamnaba police na thatnaba honabada nakal ani gi marakta chawna ungkhatnaba thokhe tungda kaithel ahumgi mihut kunthra khangatuna Chief Minister Banglo fawba changbagi ayaba piki loinana memorandum su pisankhe Tengnopal district ke manung chana leiriba mitai furup khaktana khundariba kwatha khuldage National Highway chamaga ani Imphal More lambi fawduna chaliba kilometer 8 sangba lambi asi laingak na matam kayagi mamangdagi semgani haina thajaba pikhrabasu ngasi fawba sembidana leire mathang sahi ge January 5 fawgi manungda lambi asi sembidravadi Manipur Sarkar ga mari leinaba thabak thoram punamak thingjinbaga loinana Imphal More lambi thingjinbagi khongjang changsinlagani haina kwatha khulge village authority ge secretary Ketrimem Iboyaimana fongdokre wafam ase ngasi aikhoigi paumiga akhanana unaba amada fongdokhibani mana makha taraduna Works Minister amadi department ge chief engineer masamak laktuna PMGSY gi makhada December thadagi lambi asi koilas tharagani haina thajaba piramlabasu thabakta onthokpidana leiri haina pendaba kya fongdokhe I think it's a higi February gi tha dowaida koigi hauji pubiriba ikai khunimasa oreba honorable Bijojit masamak lakpiramlaga kunsida lambi se athu matamda kolas thabirgani haina thajaba asaw pibiramlaga masi bhawa karimda tawbirakte adubu loina na masi tawbirate makha matung inna tarakpu matung inna koigi pangthokhiba October gi akoi bamboo festival pangthokhiba da koigi hauji pubiraba BMJSY gi chief engineer amadi maki makhada leiraba staff sing kaya ama loina dun lakpiramlaga koigi bamboo Festival to mafam jaga da akoi da yamna thajaba aidi achaw pibiramlaga akoi chakhara matungda yamna thuna akoi tender laudagani adu December thasde lambi suba hawbiragani haina Jenims Teachers Association na Jenims Authority da tanduna lakpa davi sing thabak to onthoktabagi mayokta ngasi Jenims ki doctor singna mask ke lip lawbaga loinana hospital campus manungda wakan mifam sathakre mifam adu da saruk yakiva Association asige General Secretary Dr. Nelson Loitongbamna Association na taliba dabi asiga mari lenana Jenims ki chairman su oiriba Chief Minister N Berena thajaba kyarak hana pikhrabasu ngasi fawba thabak to onthoktana leirakpagi mayokta khongjang asi changsilakhibani makhatana su dabi sing phangdriba fawba khongjang changsinkhigani haike kanu sing se strike tong nabagi kanu pibi kanu haibadi moi gi award apa sing se matam chani yeng biu to kanu se thungan biu haibadi rightful na to na te ko ina haji niom ne aba right sing se moi da matam chana pibi raga di akoi kai gi strike to ne akoi strike pam na te matam kuina akoi tanara chahi ani hum se akoi strike to dun lai ne ba adu kham mak ta badi asik mi khara di kanu to dore retire to dore 2022 da adu ma pension phang na retire to dore akoi foreign lambi chat pa da akoi accident to ren khalo ai sa mak na ta ga moi pension phang ga doi je adu akoi kan da phang dore pension ji isa issues lam gi kano yum gi loan norm badu yum the bank no mat khibe mong da le dore pension du phang da ni ko adu suma yam si yam na pen da yam section budi mak da pen da le si phong dorok pun hai ta Thasigi kunmanga gi numidang pung 10 minute nifu mangarom taba matamda Lamphel Police Station gi manung sanba Naurem Thong ahanbida gari thaina bagi sak takhanabada license nongmena kaplambadagi laikhidraba changangai usekondagi Salam Prasanta sahi kunmanga apokpa tombagi asiba haksang JC amadi imung manungna lokshindana Rims ki mokta leiri
जेसिना सिंदुना ngasi mihat aduda senariba sawalban tera lukram leraktage sabungbam budasandrabu matik saba serak piyo haiba dabi tawduna ngasi changangai da miyamna wakat mifam sathakre wakat mifam aduda saruk yakiba changangai apunba maira paibigi secretary yumnam ongbi sundarina khutta khulai ama pairabani haiduna mi amagi thawai bu mamal leitana khanba haibasi yamna minungsi yaudaba wakhalni asigumba laibak thiba thodok ase tungda thoktanaba laingakna athuba matamda license gangi matangda akhanaba midyeng ama changbiyo haike sigi paliba laingakna mabu sabsaba magi phangbam thokpa magi ain gi matungina tawham thokpado akoi matik chana tawhanba pami loinana ngasigi laingakna asigumba khutta license gan amamam paisal le haraga akoi di sen pairabani akoi angambani athawbani haina haraga mi bu sumaina hatana tuptana tawbase matungda thoktana bagidamta license gan pairiba mioi singda laingakna lokhatpa yaba laingakna piba yaba tawba yaba karino haibadumadi khanbiraga madugi suggestion dumasu ai laikai sigi khungang sigi iramdam sigi khunai sigi khalaga ai ngasi laingaki mafamda thamjari PSC ki member sing amadi laikai manga gi miyamna Chief Minister N Biren unaduna memorandum pisinabagi damak CM Banglo tamnang haigalakhi adubu police na miyam adu Kwakhaitel lamlong mari phangwada thatuna makhata na chatpa thingki police amadi miyam adugi marakta ngaihak ungkhanaba thokhi adubu tungda miyoi tarukna saba PSC ki member sing na Chief Minister da memorandum pisinki paugi marakthana tenba bre matang lojari TVना अदोंगी दमा न्यू ईयर की ओइना ऑफर पिजरी बो ऑफर सी LED TV 32 इंच अमा लेबदा टाटा स्काई अमा फ्री दा हापचरी TV एसी हौजे मार्केट के रेट दा 14,500 पीबा TV नि हारिबा TV एसी सुपनतगी 12,999 दा ऑफर पिजरी खुदोंचाबा असे लोबियु अककनबा मतमनी तंजांग असे मांगहन बिगनु टॉम TV ना लेजरी बसी अदोंगी दमक्तनी DS Enterprises Kaisamthong na Sinjaba Winter Festival Kwakhaitel Stadium Ground da anoba chahigi harau nungai marakta pangthoklagani Pukning singsinangai oiraba international stall sing indigenous food item handloom and handicraft angang singna kalak charaba tongan ba item sing VIP store asna singba kaya asna festival asigi top ba saktam oiri Lengsing View Saruk Ya View DS Enterprises Kaisamthonggi Winter Festival Kwakhaitel Stadium Ground December 23 tagi Admission open. Little House Preschool Singjamai Sograkpam Laikai. Admission open for 2019-2020 session. Facilities available. Day boarding, real-life activity-based teaching. Student-teacher ratio for pre-nursery 6:1. Nursery to class 1 24:1. For more information, please contact 8787773218. Break matungda makataba pau pijare. Apunba irai paki mahiroi sinpang luf aims na Kishore Chandra Wangkhem condition amata yaudana thadokadabani haina lup asina thadorokpa cherol amana phongdorokle maku fajinbagi thong asi democracy chatpa laibak India da mioibagi hak khongawnabagi thong ni haina su lup asina lawi haire Laingakna lilong turel senglamlaga torban da laibak sing paisindana thamlambadagi praja singda kham thengba awaba saitheng mayokna hale haina Lilong Development Forum LDF ke Publicity Secretary Raja Thongkhong Mayumna ngasi paumi singa akhanana unaba amada phongdokre mana makha taraduna Lilong Kendra ase maikai ahum turelna question ba mafamni haukiba sahida lamdam asida ising isaudage ngakthoknaba turel khongnung sengdoktuna turel leinung sengdokpa amadi mataida leiba uwa dukan kya amasu thugaikhe yamna thamoi sokningai oiribadi Lilong turelna konba kilometer kullom sangba mafam ase matek leiba kotpa horamlaga ngasidi turel mataida paisinduna thamle Paisinduna thamliba leibak amadi uwasing asi ngasidi uful ka hena thokhanba amadi nong hekta baga leinang thokpadagi akoibada khundariba praja singna chathok chasin tawbada khudong sadba kaya mayoknare nong chuba adagi nongsa saba nong churagana leikhom leinang na chatpa yadaba hanagi torbanji phattana leiringai sida turel khongban dagi khomgalakpa
फत्ता हौदी लेबाक सिंगदुना अखोइगी लेनांगना चटपे यारक्तबा अदुगा नोंसा साबा मतमदना उफुन हौरगा तुरेल खोंबानदा लेरिबा मीसिंगी युमसिंगसिदा यामना अवाबा मोइबा तुरेल तेंग्रबसु लिलोंग एरिया गी मफमदा लेरिबा लिलोंग केंद्रगी मनुंगदा लेबा किलोमीटर कुल्लोम सांगबा तुरेल तोरबान क्वेश्चनबा केंद्र सिगी मियामना तुरेल कायररोय हाबगी कनो से थाजबसी लेरक्तबा अदुना तुरेल तेंगबगी सुलोइसिंदबा अदुगा तुरेल तेंग्रबा मतुंगदा शेथरिबा कायरिबा लेक्रक चलिबा मयाम सिसुनासु अखोइ तोरबान से लाकदोरिबा अखोइगी रेनी सीजनदा सोइदना तोरबान कायबगी अवाबा नंगद्रा हाइबा अकीबा लेबदगी मियामगी इंटरेस्टदा नाकलमरोमदा लैंगाकना तुरेल सेंबगी थबक असे तसेंगना लोइरबरा नत्रगा वाटलिबरा हाइबगी वाफम लिलोंग प्रजासिंगना खौरांग नाइरे हंदक सहीगी ओइनदी नोंजु लोइखिबा तारबसु मथंग सही 2018 की नोंजु थाना लापददी लिलोंग केंद्र की प्रजासिंगना इसिंग इचाउ मायोकनरगनी हाइबगी मिपाइबा पोक्तब नते लैंगाकना अथुबा मतमदा मियेंग चंगबियो हाइनसु फोंदोनरकले सेंटर द शासन तौरिबा बीजेपी ना लुसिंगबा एनडीए गवर्नमेंट ना लमदम असिगे साखोत थौरांग कया पाइखतकनी हाइना प्राइम मिनिस्टर मसामक इम्फाल दा लाक्तुना फोंदोकलमकिबा वाफम सिंग असिदी थबक ओइना पांगथोक्त्रे हाइना शिवसेना मणिपुर स्टेट यूनिट की सेक्रेटरी लिन गांगतेना फोंदोक्रे ngasi बाबुपरादा लेबा पार्टी की ऑफिस ता पाउगी मिफम अमदा महंगना मखा तारदुना एनडीए सरकार ना इंटरनेशनल एयरपोर्ट ओनबा बॉर्डर पिलर की वाथोक एनएसएन आईएम यावना लालोबगी इशू लोइसिनबा हाईवे पाथोकपा नेशनल हाईवे प्रोटेक्शन फोर्स थंबा यावना डेवलपमेंट कया तौगनी हाइग्रबसु थबक तो ओंथोक्त्रे मरम अदुना शिवसेना ना एनडीए के चटमिनबा दल अमा ओरिबसु एनडीए सरकार ना लाउथोकिबा वाफम सिंग थबक तो ओंथोक्तबगी मायोक्ता खोंजंग चंगसिनगनी हाइखे था सिगी कुनमंगादा थौबाल हौखा ममंग लेकाइदगे जॉय प्रेमी कौबी मिरोन बिनुपी अमा थौरी यानदुना सिखिबगी थौदोक मरी लेने नंगसी मणिपुर स्टेट कमीशन फॉर वुमेन की चेयरपर्सन प्रोफेसर डॉक्टर मैनम बिनोता देवी ना लुसिंगबा टीम अमना स्पॉट इंक्वायरी सथखरे टीम अदुना लेखिद्रबगी इमुंग मनुंग अमदी लेकागी मियोसिंग उनखी तुंगदा नुपी अदुगी मपुरोइबगी मयुमदा चतुना इमुंग मनुंगी मियोसिंग उनखी हाइरे All Manipur DPC completed candidates Manipur Rifles lisingani taratruk batch ke lawkhiba DPC ki fal lawthoktana leiriba ase lengakna thuba matamda haidokpiyo haiba dabi ga loinana JSC amadi candidates singi guardian singna ngasi singjamai moirang khom lambida wakat khongsat ama satkhre wakat khongsat adu da saruk yakhiba wairanjina hai matam asuk sangna asuk wana hona jaraga hojik phawba DPC ki fal lawthoktana leiriba ase yamna laibak thibani कैंडिडेट सिंह असिगे तुंगी कैरियर की येंगलगा लैंगाकना अथुबा मतमदा डीपीसी की रिजल्ट असि हाइदोपियो हाइना महाना मखा ताखे लैबिरबा गवर्नमेंट ना असि इचा सिंह असिगी येंबिरगा अथुबा मतमदा इचा सिंह असिगी कैरियर की दमत येंबिरगा अथुबा मतमदा हारिबा डीपीसी ना असि अथुबा मतम रिजल्ट आउट तोबिना बहाइना गाइजन सिंह माइकेदी हना अमुका चोना अपील तौजरी लोइना लोइना ना होकिबा तुजम कयादा तौकिबा रिक्रूटमेंट सिंह असि सरुक यारुबा कैंडिडेट सिंगी रिजल्ट आउट तौखरबनी अदुगा 2016 की ngasi bauta result out tawdibasi kari maram leibano haibado manipur government na tawbiriba wafam asi ngasi chasu ngasi gi yengbiraga athu matamda result out tawbiyo haiba wafam chit thamjani paugi marakthana tenba bre matanga longminase Blue Scent Christmas and New Year offer sale. Come and grab this offer. Pick any items and get 50% flat discount. Offer valid till 10 January 2019. Blue Scent exclusive showroom Changangai Ghari Airport Road, Imphal. Break matung da mayam apuna taram nokchare. Wangkhai kendra gi manung sana leiriba LPG gas connection fangriba praja singda Chingmerong da leiba MS Arun Enterprises के proprietor थांगजम अरुण कुमार के तेंगबांग मखादा ngasi mahaki mayumda kendra asida ahanba tangkaki oina imung humudrada LPG gas connection fangankhre matung tarakodasu imung sahum hena gas connection pinabagi pandam thamli haina थांगजम अरुण कुमार ना फोंदोखे Mai to nei khoi wangkhai kendra si yamdi chawjaraga do ifal ya leiba adu ration card ke yam yam pai ga su khoi Indian citizen amana phangba facility phangda yam leiram ba sigi si इदमगता कोइना हजिक लैरिबा स्कीम बुजला की स्कीम मखादा कोइना हजिक गैस एजेंसी अमगा टाइप तोरगा ngasi ग्यास कनेक्शन लैत्रिबा रेशन कार्ड दुगा
ऑल फैसिलिटीज फंग मैम से क्या Manipur University Alumni Association Sinduna University asige ahum suba alumni meet lisingani taranipan hayeng MU ge courtroom da pangthok lagani haire thoromasiga mari lenana thabak tagi pothakrava senior professor CH Tombi Laldenba amasung H Biharibu asam khudol pot piduna ikai khumnaba utkani haire Mongsangai da leiba chamaga mapan suba CRPF battalion sinduna outreach by income tax department haiba hiram da workshop amangasi group center CRPF auditorium da pangthokre CRPF Manipur amadi Nagaland sector ge IGP Rajesh Kumar ge lising makha da pangthokhiba workshop adu da Manipur amadi Nagaland ge unit amadi office singe GO SO amadi other rank sing yauna mioi chhum yankhai romna saruk yakhe Jiribam district ke tongan pampham da sarkar na semgat sagatpa loireba loisang sing athuba matam da mathau tohon biyo haina ngasi nungthil Institute of Children with Disability Jiribam ge campus ta pangthokhiba paumi sing unaba amada Peace and Development Association Jiribam ki Secretary Y Ashok Kumar na paumi singi kuthang da Manipur lenga ke puning chingchilakli mangna makha taraduna Jiribam ki kadam tala da saba loiduna leiraba ITI building athuba matam da mathau tohon biyo Jiribam town ge akoibada street lamp thambiyo Jiribam transport office saba loirabasu mathau tawdabana asoba gari kya lambi da khamjinbana maram oiduna miyam khudong sadaba mayong hale Jiribam da SBI bank branch ama thambiyo haina wakalakhe si Gularton to Baupra kanu si highway pareng chi ahingda imam na leiba si mai than bi hai adegi si riba si gi foundation stone junga leiba CM nipam chagi matam dagi lerama ba 1996 dagi leiraba si kanu thuna welcome get che sabi mana DC road aina leiba koi gi dibong chapam kanu si lambi chatpa jade si DC ki kanu si athuda lambi do Imphal East District ke manung samba Khurai Kendra awat pagi awat pangak tangai re Kendra sigi mafam kaya da thakna ising phangdre lambi ningthina sembi dabana miyamna sathok chasin da awaba mayok nare lengak na thajaba kaya pikhrabasu lamlong kaithel ngasi fawwa saba hogdri masimak ngasi gi lengak na Imphal East District ki miyam da khongjang changsilakna ba barton tawbani haina CPI Khurai Local Council ge cherol amana hairi Lengak na kayarak thajaba pikhrabasu All Manipur Video Welfare Association na tanduna lakpa Davi Singh thabak to onthok trabagi mayokta akan ba khongjang kya sangsilakpa yana leire wathok asigi matangda hayeng association asigi akan ba mifam ama Manipur Press Club ta pangtholagani hairi Ani suba Manipur Rifles ke arm quarter thamba 9mm ge pistol yankhai taruk magazine yankhai nipan mangkhebagi thokdokta NIA na lokhat kiba case ka mari lenana faduna sahi asige August 12 dagi judicial custody da thamlakhiba cycle kendra ge MLA yamthang haukip ki bail hearing January gi 13 da High Court of Manipur da satharagani hojik sanaba ki paw phanginase Hero Indian I League season lisingani taranipan tarama panda saruk yariba lamdam asigi amata ngaireba football club ama oiriba Neroka F sigi taruk suba home match hayeng Mohon Bagan ga sanaragani hayeng nungtil pung ama makhai taba matamda Kumalampak main stadium da sanagadoriba match asida Neroka F sina mai pak na balalong kaya yatpa loikhiba loinana sanaroi singi marakta ahenba thongna puthokna ba thorang tawre haina ngasi classic grand da pangthokhiba paugi mifam amada Neroka F sigi head coach Manuel Retamero Frelina fongdokre I hope. And it is not this year for sure. But we must build like a safety club, not like I told you many times. I hope that you keep. I mean, no, everyone here in India. I don't want to see like I saw they won, and finally you see I saw Minerva. Paumi Singh unabadu da saruk yakhiba Mohon Bagan ge head coach Sankarlal Chakraborty nasu mahake team gi oiba wafum kaya fongdokhe. At least they going to the positive, going to the scoring area. That means today maybe we are missing. Maybe tomorrow also missing. Maybe day after tomorrow we can score more. Why change is coming? Because suppose Silton will be injury. That means third goalkeeper become second goalkeeper. Howzik paugi maraktana ten babrema gamung logjeri. Second Sheikh Babu Macha Memorial 7 Aside Men's Open Football Tournament 2018.
Sponsored by Sheikh Babu Macha Memorial Trust. Venue Princeton International School Football Ground, Khetri Awang Lekai, Khetrigao, Imphal East, Manipur. Opening ceremony on Saturday, 29 December 2018. Chief Guest Mohammad Nur Rahman Sheikh, IFS Consul General of India, Jeddah. Prizes: champion ₹1 lakh with running trophy, first runners-up, second runners-up, best player, best goalkeeper, golden boot, fair play team, hero of the match. Every match, admission form available for free. Last date of form submission 28 December 2018. Contact number 7629025096 and 9077443233. Breaking matung da mayam ko na taram nokchari makata pa paugda the Muslim Women Bill singni taranifan ngasi Lok Sabha da pass tawkre bill asigi board piba matamda Congress AIADMK Samajwadi Party singna Sabha dagi mapan thokhe leader singna mapan thokringai gi mangoinana opposition gi senior Congress leader Malik Arjun Kharge na bill asi pass tawdringai mangoinana joint selection committee ama semna na bawafam pukhatke nakalamromda ngasi phamkhiba Lok Sabha mifamda opposition gi mihut ayambana bill asigi mayokta lepkhe Naga tribe taruk ke apun body ama oriva Eastern Nagaland People's Organization taliba Bharat ki Sangvidhan gi manungda tokhaibi state ama pinabagi dabi gi matangda khanaragani haina Union Ministry of Home Affairs na yaba pikre ofam asi haukiba November da organization asiga Nagaland government amadi internal security gi special secretary gi oiba mifamda haikibani official gi maike gi demand asigi matangda khanage haikibani maduna aroiba warip oibagi wafam di yaukide hojing ngasi nungthil gi Manipuri Pau se singe moriba pau muk puna khamina se Leibak ki maira ima kaithel ahungi ma singna khairamban kaithel gi saktam kallu haina wakan mifam chathakre police ka mukna kre ENPO na Bharat Sangvidhan manungda tokhaibe state ama pinabagi dabi khanaragani haikre NDA sarkar na thajaba pikhiba sing thabak to onthoktre Shiv Sena Kangla Pau Imphal Sar Luna na thamnaba nupi kaithel sing tung koina hinghalu haiba dabi tawduna kaithel ahungi ima singna sintha leptuna protest tawkre memorandum pisinkre Salam Prasanta Mihat ki mayokta wakat mifam famduna Mukhya Mantri da memorandum pikre Laik tambal loirba matung certificate na thabak phangani haiba wakal thadoksi Radesha Election Commission na polling booth singda hidak muna siznaba thingkre Paugzel January 10 fawi manungda police semdrabadi card surrender tawduna lamjau sarakta kaithel famlagani mairoi singna tamliba course loiraga thabak phangani khalibasi fattaba laina amagumani Radesha Genuine Citizens Association na sit-in protest chathakre Pandam kaithel ahungi ima singna wakat mifam phamkre khongchat chatuna memorandum bisinkre January 10 fawda laingang na kaithel ahungi figam fagatnaba honadrabadi card surrender tawragani Rani Hauzik Sariba Maharashtra Narsinga amasung Hera Chandra gi mitam Chief Minister na yengsinkre Lising ani taramapan gi January 8 da maikum hangdoglagani Chief Minister Aroibada moroiba pawm kana fangbegani Churachandpur ke hanglep da lairiba Manipur Mountaineering Institute ke nauna saba loiraba Eco Lodge mapan ngase Deputy Chief Minister Wajir Kumar na hangdokre Kaithel fambi singna nomagi sintha leptuna khongjang changsin kre police ka sauna mukna kre Kilometer taret sangba kwatha gi lambi sembi dabagi mayokta Imphal More lambi thingba yauna khongjang kya sangsilakadawri amade Jenims ki doctor singna mask ke lip lo bugaloina na hospital campus manungda wakan mifam sathakre ngasi goina di matang sida Manipur Paul Jare Times of Manipur News yang biru punung pu amkana khurumjare